security da singnarakiba kaya si thengnanaba matik chaba miyoi tangai fade haina President Murmuna phongdokrai. Dehradun Economic Corridor Delhi da Prime Minister Narendra Modi na hongdokrai. Himanta Biswa Sarma si khwaidagi senja thumja tawba Chief Minister ni haina Rahul Gandhi na phongdokrai. NATO gi luchingba singna Strait of Hormuz fauduna chatpada thingba pidana ba appeal tawkhrai. Amadi Center na Parliament ki akhanaba session kauribasi nupi singda henba reservation pinaba natte haina Sonia Gandhi na phongdokrai. Kurumjari Mami TV na sandok chaba national amadi international news medeng tabiri bab namakpu Anjali NAOREM na taram okchari. Hauzik pau sandok na pizari. Dehradun Economic Corridor ngarang Delhi da Prime Minister Narendra Modi na hongdokrai. Uttarakhand mapung faba state ama oina leirakpa chahi kunga manga mapung farakpaga loinana corridor asi hongdokpagi thoramda saruk yaraduna Prime Minister Modi na haikhe. Corridor asi state asigi chawkha thorangi khongjal achouba khongthang oiragani. Tourism ki meeting da yenglagari project asi yamna maru oiba project amani amasung masina state asibu hena chawkhat hanbada achouba thodang lauragani. Prime Minister Modi na hai lamit to meet ki fibam airways, railways, waterways na kunai ama chawkhat hanbada yamna maru oi lamsing asida samgat chagat pada hen meeting changduna chawkhat pa Bharat amagi manglanda state asina su lepa leitana khotnari. Thauramadu Prime Minister na one rank one pension gi makhada ex servicemen singi oina crore lakh ama henbagi senfam su kaithoki heri. Assam ki Chief Minister Himanta Biswa Sarma si leibak asigi khwaidagi hena senja thumja tawba Chief Minister ni haina Congress luchingba MP Rahul Gandhi na phongdokrai. Handakta Congress ki luchingba Pawan Khera gi mathakta Himanta Biswa Sarma na FIR ama pankibagi thawong adu yaningdaba phongdoktuna Rahul Gandhi na wafam asi phongdokhibane. Gandhi na mahak official X account thadorakpa warol amada leibak asigi khwaidagi senja thumja tawba Chief Minister Himanta Biswa Sarma asi leibak asigi lodagi nanthokuna chenba yaroi. Himanta na mahak political opponent singda chathariba harassment gi thabak asi leibak asigi constitution gi mayoktane. Transparency, accountability, amadi rule of law haibasi leibak asigi leiriba constitution gi matung ingadabani. Congress party na Pawan Khera gi damak lepli haina Rahul Gandhi na makhatana phongdokhi heri. US President Donald Trump na Strait of Hormuz da leiriba Iran gi hithangfum khudingmak thingjillagani haina lauthokraba matung ngasi malem gi luchingba kayana lambi asi fauduna chatpada athingba pidanaba US amadi Iran da appeal tawkhre hairi. Report asigi matung ina US na laurakliba khongthang asi Europe, Asia amadi Middle East da leiba leibak singna akan mong da yaningdaba phongdokpaga loinana thawang asi energy gi security da akan achouba singnaba amani hairi. US da Strait of Hormuz tingjin khibagi khongthang asi masigi mapang oiriba NATO gi member leibak singna sogatloi haina phongdokrai. NATO gi member oiriba Spain gi defense minister na US na Strait of Hormuz ta thamliba thingba si yamna chumdabadi loinana masina reason asida umkhanabagi chang hangat hanki hairi. UK gi prime minister na su US na Strait of Hormuz ta thingba thamliba khongthang asi Britain na sogatloi amasung umkhanaba asida saruk yaroi hairi. Center na Parliament ki akhanaba session ama hayeng kauribasi leibak asigi leiriba legislative body singda nupi singda ahenba reservation pinaba amadi delimitation chathanabagi session natte masi political gi khudong chaba launabani haina Congress luchingbi Sonia Gandhi na phongdokrai. Tha asigi tara taruk tagi numit humni chathagadoriba Parliament ki akhanaba session asida
Center Laingakna Nupigi Reservation Act Mapung Fana Chatna Hananaba Amadi delimitation Pangthongnaba Thorang Tauriba Sida political party Khudingmakna Saugat Pinaba Prime Minister Modi na Cherol Thaduna Khangmankraba Matungda Sonia Gandhi na wafamasi Phongdorakibane. Sonia Gandhi na makha taraduna center na nanghoraroi matagum hayengdagi kauriba parliament asya khanaba mifam asi West Bengal amadi Tamil Nadu ge assembly election asida BJP na political gi oiba khudong chaba launaba thorangni masi leibag asigi nupi singda reservation pinaba thorang natte haina Sonia Gandhi na phongdokhe. Israel Lanmina Lebanon gi kha thangba sarukta sakti leiraba explosive kaya sizinaduna mafam adugi khungang kaya amang ata thokankhre hedi. Lebanon gi maming leiraba pauche The Guardian na report tawrakibang matung inna Israel Lanmina hairiba Lebanon gi khungang sing adu hanana explosive kaya fit tawduna thamnaba matungda detonator sizinaduna amang takhankibani haidi. Israel na hairiba Lebanon gi khungang sing ase explosive sizinaduna singkup sana thugaikibagi video ama social media da viral oirakhe. Israel na mang takhan kraba khungang sing adu ngamkhai paring da leiba Lebanon gi khungang ngaktane. Panba yabadi Israel amadi Lebanon na lan hek haurakpadage hojik faubada Lebanon gi miyoi lising ani rom sikrabani hedi. Paugi maraktan natin ba break amatang nominashe. Tada! Ibe makigano. Aza betamo. Sige yumse next TMT na check sin na laksilo ka tamkrobani ne. Tada lang se juha habaga am takita ko. Asumna mayam na machalbo ngapshan lugum masigi yumasibu aso yan an kokada batagi next TMT na ngapseli. Next TMT jawar habati ngatok na basim bani. Zaman technology si na bana concrete ka tok na tinago matamda papamul amuk pihena angle adli. Next TMT strength is in the quick. Break matung da taram na okchari makhataba pa umuhana pizari. West Bengal da tha asigi kungu humdoi da pangthok kodoriba hanba tangka ke mikhal gi mangoi na vote khombagi thabak kham thengna kalle. Rajniti dal singna mahaki mihut singna tongan mofum singda rally amadi road show na chingba kaya pangthokle. Mikhal pangthok kodoriba rajya du ge district tara tarukta voters singe pukning chingsinna bagi damak Trinamool Congress, BJP amasung Congress na luchingba India Bloc ki kangbu singna ngamjabi thaduna vote khomnari. Report asigi matung ina BJP luchingba amasung Home Minister Amit Sana ngarang rajya du gi tongan ba fam singda pangthokba miyam gi meeting amada saruk yakhe. Mahangna Uttar Dinajpur district ki Kaliganj pangthokba road show amada su saruk yakhe. Madugi matungda Gangarampur ground da pangthokba miyam gi meeting amada wangangkhe. Amaromda Trinamool Congress ki luchingbi Mamata Banerjee su tongan mamikal gi campaign singda saruk yakhe. Mahangna Manipur da pangthokpa miyam gi meeting amada wangangkhe. Congress luchingba amasung Lok Sabha gi opposition leader Rahul Gandhi su ngarang rajya du gi tongan mamikal gi campaign singda saruk yaduna vote khomkhe hedi. India ki President Draupadi Murmu na leibag asigi national security ki oiba lam kayada matam gi oiba ahongba amasung awonba kaya kribasi thenganaba matik chaba miyoi kaya tangai fade haina phongdokre. Gujarat ki Gandhinagar dangarang pangthokiba Rashtriya Raksha University ki manga suba convocation thoramda wangangbada President Murmu na haikhe. Artificial intelligence lakpa amasung cyber data security ki pak chawba hengalakpana Laibak ki oiba ngak shelda achoba awonba kaya lakle. Thoromaduda President na National Security Advisor Ajit Doval na laibak asigi oina shingthanaba thabak thoram kaya da saruk yababu sakhangduna Sri Doval da honorary doctorate degree su pikhe. President na hai Viksit Bharat ki manglan mangkhawng na buhonabada ngak sel gi lamda mipal tang da bahaibasi yamna tangai fade. Nexalism thengnana ba CRPF amasung atai security force na lauriba thodang singbu President na thagatpa phongdokhe. Thoromaduda Gujarat ki Governor Acharya Devrat amadi Chief Minister Bhupendra Patel su saruk yakhi hedi. India ki Prime Minister Narendra Modi da United States ki President Donald Trump na ngarang call toroktuna telephone da minen nimfu rom chupna wari sanakhre hedi. Social media ki post amada Modi na wafam asigi matang da phongdokladuna luchingba animang na Asia ki fibam gi matang da khanakhre amasung Strait of Hormuz asi hangduna hangduna thambagi maru oiba amasung ngak senbagi wafam thamkhre hedi.
ꯂꯨꯆꯤꯡꯕ ꯑꯅꯤꯒꯤ ꯇꯦꯂꯤꯐꯣꯟꯒꯤ ꯈꯨꯠꯊꯥꯡꯗ ꯋꯥꯔꯤ ꯁꯥꯅꯈꯤꯕꯗꯨ ꯌꯥꯝꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤ ꯍꯥꯏꯔꯤ꯫ बिहार की राजनीति अचौब अहोंब लाख्रे। नीतीश कुमार चीफ मिनिस्टर की फॉर्म रिजाइन तौख्रे स्टेट की लेंगा की थौदांग सम्राट चौधरी खुदसिन्नख्रे है। रिपोर्ट असिगी मतुंग इन्ना बिहार की पुवारी अहानब ओइना भारतीय जनता पार्टी की लुचिंग स्टेट की चीफ मिनिस्टर ओइरकनी। नीतीश कुमार चाही कुन हेना बिहार की चीफ मिनिस्टर ओइरंबदु ngarang पोथाख्रे। नीतीश कुमार गवर्नर की मफमदा महाकी फॉर्म थादोकपगी चे पिसिनखिबनी। हंदक राज्यसभा की मेंबर ओइना खनखिबा नीतीश कुमार हौजिक्ति दिल्ली दा लेरगनी। अमरोमदा बिहार की डिप्यूटी चीफ मिनिस्टर ओइरिबा बीजेपी की लुचिंगबा सम्राट चौधरी बिहार की अनौब चीफ मिनिस्टर ओइरगनी हाइरी। अरोइबदा मरोइब पाव मोहना पिजरी। नेशनल सिक्योरिटी सिंगनरक्लिबा कया से थेंगननबा मतिक चाबा मियोय तंगाई फदे हाइना प्रेसिडेंट मुर्मुना फोंदोख्रे। देहरादून इकोनॉमिक कॉरिडोर दिल्ली दा प्राइम मिनिस्टर नरेंद्र मोदी ना होंदोख्रे। हिमंत बिस्वा शर्मा से ख्वाइदगी सेंजा थुंजा तौब चीफ मिनिस्टर ने हाइना राहुल गांधी ना फोंदोख्रे। नाटो की लुचिंग सिंगना स्ट्रेट ऑफ हॉर्मस फाउदुना चटपदा थिंगबा पीदनबा अपील तौख्रे। अमदी सेंटर ना पार्लियामेंट की अखनब सेशन कौरिबा सिनुपी सिंगदा हेनबर रिजर्वेशन पीनब नते हाइना सोनिया गांधी ना फोंदोख्रे। हौजिकी ओइनदी ममी टीवी ना संदोक्चबा नेशनल अमदी इंटरनेशनल न्यूज लक्षिंजरे मखा ताबा पाउगिदमक मिदेंग तादुना लेबियो। मियाम की खुदोंग चानबगिदमक केबल वेयर पुसनद्रबसु ममी टीवी की मखल मथेन क्या की चैनल अमरी अतोप चैनल क्या अदोम की मोबाइल फोन नत्रगना टेलीविजन दे येंग बेयारगने केबल वेयर टिंबगी मथौ ताद्रबा पुंग कुनगमरी चुपना येंग बेयारबा अनौब टेक्नोलॉजी असि लाफना मणिपुर की मपान लेबिरिबा इरेसा सिंगसु लाइन येंग बेयारगने करमना अदोम की मोबाइल फोन नत्रगना टेलीविजन दा हापतना संदोक्चरिबा चैनल सिंग असि येंगनी हाइबगी मरमदा अकुप्पा मरोल खंगबिनिंगबसिंगना 9233577337 दा कॉल तौबिरो मतम चुपदा ममी टीवी बु सपोर्ट तौबिरिबसिंगबु ममी टीवी ना तौबिबल खंगबु चरी।